ngasi numida waram phongkhiba tungan manipuri se phongsing amasum thokhiba thawdo wathoksingdagi maruoibe I pausing khongasaraga manipur top channel gi maikedi gi myamda thamjagi ahanbada ngairangwamda ngarang numidang numai kaplambadagi khunja sing lanjenare mari lenabasingna mateng pangbiu khunja sing khundrapum kendra gi manungsana leiba awang ngairangmamda ngarang asi mikhal ga mari leinana sakhangdabasingna numai kapthoklambadagi khunja sing numidang yaurakani khanbada mi painare lanjenabagum taunare mari lenabasingna mateng pangbiu haina khunja singna phungdorakli ngasi khulgi committee hall pangthokiba miyamgi mifam amada paumi sing unabamada wangangladuna awang ngairangbam village development committee president ningthaujam kunjona haikibada handak pangthokiba ahanba tangakki mikaladuda sarok thelgi khunja singna vote thadaba polling 1/20 sarok thelgi EVM machine thugai khibadagi vote amuk halaba yai panaringe serasida ngarangi thaudo odu thokibani ngarang numidang pung 13 makhairom tabada awang ngairangba maning lekaida blank fire taromni amasum mikhal haibisidi masa masagi apamagi matung ina vote thadagadabani haiki Pami singa una baduda awang ngairangba maira paibigi secretary Sandam Sunibalana hakibada ngasigi mifamna khullasida mikhalga mari leinana kanagumba amatana campaign chakpa thingle repol torobasu vote thadaba thokpa kire kanana karigidamak thawdo si thokonbano haibidu athuba matamda sengdokpiro nungsina laiminariba khunja sing numidang yaurokani khanbada mi paiba puknare Nongmei Chindon the bot had a bangamloy, Nongmei Utlaga, bot combat Wigano, war of Khunja sing Mumari, never sing the Mating Mangwil. Awang Nairangum Kulgi Khunja sing na, Lan Kibayar of Sukari no Habido Hennessy. Makata and Labor Tipa Taudo Amok to one Bigano Haki, Panbaya with the Hokiba February Kungenipan Ahmatagaki Taraganito Manipur Assembly Mikal Kundrakum Kendra Suyoki. Mikal numit adu the polling number 1/20 sarok thelgi EVM machine bot thadaba loiraba matungna sakhangdaba singna thugai bagi thodok thokibani haina supalakli makasa tharak poina lebak thiba topa marueba paukhrana leimatak ta gari accident thokpadagi miyoi 15 Sokle ama Sire ngase yuk pung 13 makhairom taba matamna none district ki khopum chatpigi lambi paring oiriba bolero DI gari ama accident thokpadagi gari edu tonglakpa nupa manga nupi 13 da Sokle asokpa singi manungda miyoi ama Sire asokpa miyoi sing asi hauzik Imphal gi North EOC da leiriba ras midist da pukhatuna lekatnari asokpa singi manungda phibam lubu yauri hari Laibak thiba thawdo asi bolero DI gari asina leimatak yorakpa matamda gari edugi black fail oibadagi accident thokpadagi miyoi sing asi sokhibani asokpa sing asi ras midisti da pukhalaba matungda yamna thina sokpadagi miyoi ama laikhidabani hari laikhidraba nupi asi gi maming Paijan liu kamai sai kun kawi none dagini asokpa sing adudi ringsangai kamai sai kun gani thoi longmai aduga none dagi gailang maliu sai taragataret lalsingam gangmai sai khumfugo humdoi mache sungliu dangmai sai kunga taret den thuilung sai kunthraga manga gaithau liu sai nifuga manga ringun pau phaumai sai kunga mathoi maisum liu gangmai sai kun saksel liu dangmai sai taraga mapan Lutuwam liu sai taraga mapan ngai thulin sai kunga manga gong thai liu dangmai sai taraga mari song thailung phaumai sai kunga manga kariyu pamai sai kunga nipan Lugilal Panmei say kungo humdoi, Zeniliu say Taraganipan Amadi, Gailiang may Rongmei say Taragatrini, Asok Pasing Ras, Ministry the doctor sing that laying Bagi Tabak Satari, Asok Pasing Manung the Karatina Sokadegi, Ringsangai Kamai Hadibanupas, I sue the house lady Hanspali. Makasa Tarapoina to Papa, and a busy pinamical Nampu the selection Satarakahibisi, democracy bu, Mokri Saram met laga Hatpani Bizoi. Handak pangthokiba mikalasi BJP na namduna kadaba yadi haiduna mani amasum muscle power sizinaduna pangthokiba mikalni democracy satpa leba amada election gi mahut nampuda selection oina satharakwa haibisi democracy bu maukuri melaga hatpani haina socio political commentator CS Bijoina nungnangba phongdokre wafam asi CS Bijoi gi Lamphel Dreams complex leba mayumda akhanana paumi singa unakiba mada phongdokladuna magna makhatana hai Handak Taraganithu Shuba General Election Sigi Ahan Matangak Kendra Kuntragani Pangi Mikal Pangthokibasi Election Committee of India gi Mekedi Ohoba Kya Lekre ECI gi Miyangasi Mikal Gamari Lainaba Khana Sainaba Khaktada Miyang Thamkre Adubu Mikal Sida Black Money Lupa Crore Kya involvement Lairiba Sidadi Miyang Isang Sangdabugum Taure democracy satpa leba amada maruiba asi miyamgi mandate na mute khanbasini adu bohandak pangthokiba mikal asida henglep kendra yauna kendra kaya BJP na
unfair means kaya sizinabagi mammi sauna tari sel piraga themba yaba mafamdana sel piba sel na yada mafamdana muscle power sizinabani hainisu pausna phungdorakhi atopa pawmana Chusampur district ki kendra ahungi polling station mapan repol tauragani ahanba tanga ki election pangthokiba Chusampur district ki 56 Thanlon 57 Henglep amadi 60 Saitu kendra gi manungsana leiba polling station mapan repol tauragani hari repol tawgudriba polling station singa dudi Thanlon ST kendra da 56/5 Songsang Mission School 56/10 Maite Ems School amadi 56/19 Tinsong Ems School ni aduge Henglep ST kendra repol tawgudriba polling station singa dudi 57/20 Maza Road Kuki 57/34 Koirenta 57/39 Mall Sangamadi 57/49 Lainomni aduga Saitu ST kendra gi oina 60/36 Taikot amadi 60/43 Moko ni hanis phungdorakli Atop lebak tiba pawmana accident da Tamenglong da election duty lakwa Mizoram gi ani subur IRB gi personnel taraga mathai Sokle personnel ama Sire Tamenglong ke college campus ta thokiba accident gi phibam amadi accident adu da leihidraba Mizoram gi ani suba IRB gi constable Larawum Puyana hinglinga gi saktam ni map Taragani thui suba Manipur Assembly election gi ani suba tangak ki oina March manga da pangthokodoriba si Tamenglong district ki Tamai Kendra Nongba Kendra amadi Tamenglong na singbada election gi duty lakwa Mizoram State Armed Force ki ani suba IRB gi personnel sing tongba tata DI truck ama ngarang ehing nongai matung pung ama ga makhairom taba matamda Tamenglong college campus da accident thokpadi gi personnel taramathu Sokle personnel amana lekidra hairi lebak thiba thaudo si DI tata registration number AS11 EC0239 nasina Tamenglong College campus tamna thorakpada gari edugi blackfield oibidagi college ki wall yashin madagi gari edu longki maduda gari edu tonglakpa personal taramato shoki makogi manungna mangana khara thina soki amana yamna thina sokpadagi Tamenglong district hospital purakpada lamida lekide accident nanglaba Mizoram gi ani suba IRB gi personal singadu Tamenglong College ki gate mayada hanadagi hauna election duty gi damakta lairakibani accident hokiba sigi maruiba maramdi main road ki Tamenglong College phawgi lambi paringasi yamna ngamba danatana athuba lambi oibana bus amadi truck singsang aduki matik kudong sadaba mafam oibadagi thokibani accident thoklaba DI truck aduda kolik sak thunaba LPG cylinder route gear amadi tumna hibnaba polam sing purakpani hairi laikhidraba ani suba IRB gi personnel asi Mizoram gi Samphai district ki Zion Bank manakti gi ke lalungom puya sai kuntraga taret constable number 516 ni solaba personnel sing asi ahan Tamenglong district hospital lekat naraba matungna helicopter da Imphal puraktu Dreams hospital haujik lekat nari hairi makasa tharak poina to papaw mana FET da gold medal larakrabi Sweetie bu taramna oktuna pukning thawatkre Tezpur University Napam Tezpur Assam gi makada leba Food Engineering and Technology FET the Master of Technology MTech ta gold medal larakrabi ngangom Sweetie sanubu hobomarak irom laikai gi naharol yefa lamjing kol gi members singna ngarang taramna okre hari naharol yefa lamjing kol gi secretary konjengum ibomsa maiting the praise thadorakpa amana makhatana hai MTech ta gold medal larakraba ngangom Sweetie sanu hobomarak Irom laikai da leba ngangom santama sum sarangthem ibemal dibi gi masanu pini hainisu pausna palakhi makasa tharak poina to papaw mana kumbi da BJP gi firal amasum poster segai bedigi khatna saina bathokre ngarang numidang pung 13 helakwa duwai da kumbi municipal council gi ward number 1 da leba wahengbam ram kobam yema gi yumda hangba BJP gi 29/12 B1 polling office ta yungba BJP gi firal amasum poster sing NPP gi workers sing na segai namadagi khana sainabagi thaudo ama thokre thaudo odu da wahengbam ram gi loinabi sokle haidi thaudo odu gi matang nga CUW ram gi yumda paw gi mifum ama pangthokibada Kumbi Municipal Council Ward number 1 dagi BJP gi worker hobizam nelina hakibada ngarang numidang Kumbi Municipal Council Ward number 9 dagi en soba masum case mangizao ko pamiyo nina lusingba makuta saitu waitu paiba miyo khutpu amalaglaga BJP gi firal amasum BJP gi mirep oiriba S Prem Chandra gi poster sing segai ba horakhi yambu oiriba wahengbam ram na thulaktuna NPP gi worker sing aduga muknarakpadagi ram gi nupina khamdok pasangbar NPP gi worker sing aduna khut tharakpada ram gi nupi sokpadagi hospital pukhatunu lekatnakhi khana sainabagi thaudok tabada akoibida leiba miyam thoknarakpadagi NPP gi worker sing adu thaudok thokfamdagi nanthokuna senki thaudo oduda
चेनबसिंग मरी लेनबसिंग चैराक पीगदबने हैनसु मानसु मखाताना फोंदोखी मखा सथरक पोइना तो पावमना कोरकोम करिगुम हिरम अमतदा मरी लेनदे हौखिबा फेब्रुवारी 23 लोकल केबल नेटवर्क अमगी पावद यावखिबा मतुंग इना फेब्रुवारी 23 की नुंगथिल पुंग अहुमलोम ताबदा काइराव कन्स्टिट्युएंसी की मनुंगसना लेबा पोइरौ तंगखुल विलेज अथॉरिटी की सेक्रेटरी एमबी सेल्बिस्टर की युमदा मसा खंगदब गाड़ी मसा तोंगदुना लापो मिये अहुमना काइराव कन्स्टिट्युएंसी की एनपीपी की मिरेप ओइरिबा मुस्लिम दा वोट पीबी यारोय बीजेपी दा वोट पीगदबनी मसी कोरकोम की पावता मखाता लापने हैना नोंगमई मरु अनि पुथोक्तुना अमना विलेज अथॉरिटी की चेयरमैन गिने अमना सेक्रेटरी गिने हैना किहलमले हाइदिबा थावोंग अदु कोऑर्डिनेशन कमिटी कोरकोम करिगुम हिरम अमतदा मरी लेनदि हैना कोरकोम गे मीडिया कोऑर्डिनेटर की थौपुरीबा एम सकहेना ngasi प्रेस थुलकपा सिरोल अमनसु हाइदि अतोपा पावमना नुपा अमगे असिबा हक्सांग फंगले ngase yu anganmada hanagi manipur gi chief minister oirama laikhidraba fm alimuddin gi yum manak talaiba lilong turel ahan mide sakhangdaba nupa amage asiba hksang taduna leiram hairi मरी लेनबसिंगना हक्सांग अदु लौखटखिबगा लोइना मखाताना थिबुहुमगी थबा हौजुक सथरी हौजुक फावबदि मसखंग मंगमद्रि हाइना सुपल्ली मखा सथरकपोइना तो पावमना लाल हौरिबा लुपसिंग इंडिया लेंगाक वरी सनाबदा मीडिएटर ओइना थौदांग लौगे चीफ मिनिस्टर मणिपुर खुलाई पाइदुना लाल हौरिबा लुपसिंग इंडिया लेंगाक वरी सनाबदा मीडिएटर ओइना थौदांग लौगे हाइना मणिपुर की चीफ मिनिस्टर एन बेरेना दीपू गांगमाई की मिखलगा मरी लेना पांगथोकिबा मियामगी मिफमदा फोंदोखरे ngasi nungba kendra gi manungchana leiba khopum village ki thanglon ground na pangthokiba dipu gangmai ki election campaign adu BJP ki national spokesperson Somit Patra amadi BJP Manipur Pradesh amadi nungba BJP mandal gi maroiba mioi kyasu saruk yakhi hairi loishila koina tentang ngasi state si goiriba COVID-19 update myam na thamjage ngasi goiriba positivity rate si 2.3% ni aduga mioi ama COVID-19 positive oiba laikhidre aduga ngasi mioi 30 ni thoi nauna COVID-19 positive oire mioi lising amaga sahumga maudraga tare na nauna COVID test tauki positive oirakhraba mioi 30 ni thoi si Bisnupuri gi ani Sandel dagi mari Chusampuri gi ama Imphal East dagi mari Imphal West dagi taraga ni thoi Kaksing dagi mioi ama Kangpokpi dagi mioi ani Senapati Tamenglok Tenglopal gi mioi amamam aduga thobal gi mioi ani ukhul gi mioi ama puna mioi 30 ni thoi positive oikhre laikhidraba mioi ama sina Tenglopal gi na su claim tawri adu hauji koina di myam pau si matang ase lusinjarage amasum pathokjagi bisida soi gi plan ki bi hours myam nga pigani matam gi oba maroi bi pau sing su myam de lep leitan update bijara khe na channel sigi mekeri gi thamjari and thank you